Hujing tabiriba khwaipun okpu image TV na taramna oksabga loinana Brajesh Kumar na khurumjari ngasigi maru oiba pauda National Highway singda sankhai thumkhai tawriba si thingnanaba miyamna polista matam chawana pau pibiro haina IG Kezentana haikre Anganwadi worker amadi helper sengi thabak tawbagi matam sangdokpagi lengakna ayaba pirakpa yana leire haina Social Welfare Minister Ais Dingwana phondokre Gujarat faklang kintarakpagi thaudokta miyoi taruk sire loinana Manipur University Inter College Kabaddi Tournament 2024 ngasidagi haudokre Mapung pau lobirasi Irangi khudong sab lawraga National Highway singda puba thangba ngamdaba selkhai thumkhai tawriba asi thingnanaba miyamna police ta matam sana pau pibir o haina Manipur police ki IGK Zentana phondokre ngasi Manipur police ki Imphal West Police Station ki conference hall da pangthokiba pau gi mefam amada wafam asi phondokladuna IGK Zentana hai UG group amadi gang khutpu kharana hojik lamdam asida thokliba irang asigi namada khudong chaba lawraga puba thangba ngamdaba mawongda senkhai thumkhai tawri masina maram oirga miyamda asuki matik awaba pibaga loinana senkhai thumkhai asida achouba thodang lawriba gang ama oina organize tawriba singna chamlaba miyamda saruk yahaliba asi matam chana thingnanabagi damak police ta mateng pangbiduna matam chana pau pibiro haiki ama ahoigi maroina Manipur Delhi sida leire uji haine hujikse numti gi dum tarik bom langjalame numai kapsalame adegi mi phara pugre makong kapamme adu kapamme sigi se khoidi chi thoba kanda da khangme aba bom langjalame mayam wakat me ifam phamme ko kari maram gi kamai to toromano adu heta paisa gi demand ga mari leina ba heta oiler aba adu dai gi colleague na ngasai jo hai gi bido public sing da hujikti matamama koi madu yore aba kaino da hujikta lakpa kaino sing che koi thengnamina se aba sumaina lakpa London asida COVID laichat manungda amadi hojik thokliba leibaki irang manung asida Anganwadi center gi worker amadi helper singna lawriba singthania oirba thodang sing tharatpham thoi loinana Anganwadi worker amadi helper singna makhoi gi thabak tawbagi chahi sangdokpinanaba matam koina taknaduna lakpa adu lengakna ayaba pirakpa yana leire haina Social Welfare Minister Haikam Dingwana phondokre Wapamasi Ani Suba State Level Indon Maipakpe Memorial Best Anganwadi Center Award Lanthopui Thoramda Minister na phondokibani Manipur Lengake Social Welfare Department Amadi Indon Maipakpe Memorial Trust Imphal Anina Kusamnana Sinduna Imphal East District ki DC Office Manakta Laiba Porampat SIRD Complex Panchayat Bhavanda Pangthokiba thoram aduda Social Welfare Minister Haikam Dingwana Chief Guest Indon Maipakpe Memorial Trust ki convener Dr. R.K. Lenin Social Welfare ki Director Ngangom Uttam Amadi Siza Hospitals Private Limited ki Chairman Amadi Managing Director Dr. K.S. Palin na athoiba mithunglen sing oina saruk yaki thoram aduda chahi asigi oina state ki thak ta piba Indon Maipakpe Memorial Best Anganwadi Center Award ki ahan bada Imphal East ki KB Kamudada Anganwadi Center loinana ani suba amadi ahum subada mathang sina Paurabi awang laikai Anganwadi Center amasung Paurabi Anganwadi Center na fangki thoram adu chief guest ki warol perduna Minister Haikam Dingwana makhata na phondokibada Anganwadi worker amadi helper singi chahi asi hanadagi sangdok hananaba state cabinet ta puthoktuna khanakre khanaba aduda chapchaba warep lobo leitri adubu Anganwadi worker amadi helper singna pamliba chahi adumak yaudrabasu chahi kharadi sangdoklaba yai haiki Indon Maipakpina loramba thodang sing adu Anganwadi Center gi laiba worker amadi helper singna tamjaningai oi loinana thabak tawba matamda miyam gi damak kathoktuna tawribani haibasi kawroidabani awaba kaya thengnaduna hotnariba adu miyamna masak
खंबीब वाटलबसु ईश्वर नदी सोइदना उरमगनी अंगनवाड़ी वर्कर अमरी हेल्पर सिंगी अवाब खुदों चादब कया अमा लेरमगनी फंगलिबा ऑनरेरियम अदुसु यामना पीई हाइबा खंगी अदुबु लेंगाकनसु वारबसु वाना तंजा चाब मतमदा सोइदना हेनगतनबा होटनरकनी हायसु फोंदोखी चाथोक चनिंगाई ओय हाइदना एरमाइना थमजनी अदुन ngasi अखोइना स्टेट लेवल की थाक अखोइना पुखचरा कांदा ngasi अबो ngasi ऑनर तबोइना अदुगु लोइनना अखोइगी लेइबा अंगनवाड़ी की हेल्पर्स वर्कर्स ngasi ऑनर तबोइना आदि मखोइना तौबा अखोइना ऑनर जलिबा थबक थबक मयाम सिंजिबु अखोइना सखंग बिबोइना अखोइ ngasi की अवादसी अखोइ सिंजगनी तौजगनी हाइदना एरमाइना हानबोइना सेरौ सुगनु वापोकपी तांजें खुनौ तांजें मंगजिन खोरसान ताबी चाइरेन खुनौ नुंगु चाइरेन पंगल ताबी वांगु उमाथेल कक्चिंग खुनौ वाइखोंना चिंगबा यावना लमदम असोमद खुंदारेबा खुल कुनमाथोगी अकोइबदा लेरिबा खुल सिंगी ओइबा कोकोमी सुगनु केंद्र ब्रांच ngasi हांदोख्रे वांगुगी चिगोंगलै मखोंग लाइबुंग नोंगाई खोंदा पांथोखिबा अनोबा ब्रांच सेंबगी थोरमदुदा कोकोमेगी कोऑर्डिनेटर समरेंद्रो थोकशोम मीडिया कोऑर्डिनेटर युमखाइबम सुजित कुमार खुमन असिस्टेंट कोऑर्डिनेटर सिंह वाई के धीरेन जयचंद्र कोंथौजम थियाम सरचंद्र अमदी एसआरडीओ वांगुगी एडवाइजर लांगबम संगाइन प्रेसिडेंट मेंबर्स ओइन सरुक याखी ngasi nauna hangdokliba branch asida thau punanabgidamak khalabsingi manungda chairman oina thonawjam nando vice chairman ilangbam sangai amadi mayanglambam biken convener oina sanasam bormani yauri manipur da phaba education system ama puraknaba tonga Maharulup kayana kanna hotnarabasu matam matam gi palibu lengak amadi education department gi officials singna thamoi sengna thawak tawba watpana education system asi mapung phana ahomuk purakpa ngamdri haina Fungal Students Organization gi president Farid Bogi mayumna phongdokre wafam asi Maharulup asigi sapong khiba chahita trum mapung pharakpagi Lilong Higher Secondary Madrasa da pangthokpa foundation day gi thorumda haikhibani Thoram aduna Lilong Higher Secondary Madrasa gi principal Wangkhem Rameswar Singh All Manipur United Clubs Organization Amuko gi president PH Nando Luang Manipur Students Federation MSF Manipur gi president Hijam Roshan PSU Manipur gi president Farid Bogi Mayum All Maitai Pangal Clubs Organization Ampako gi working president YM Hayatur Rahman NEPSA Education Consultancy के chairman SR Khan, PSO Manipur के advisor Ajijur Pukri Mayum Amadi, BM Jesana, President Member Singh Oina Saruk Yaki. PSO के President Farid Bogi Mayum na Lamdam Asigi Miyam da Yaipa Paujel Piba Galoina Hai, PSO Amadi Lamdam Asida Lairiba Mahiroi Lup Singh na Lamdam Asigi Mahigi lamda ahong purakna na bakanna honarabasu ngasi fawda uwa fangdri masi maru oina paliba lengak amadi department gi officials singna thamoi sengdaba asiga yamna mari leinai lengak ki mahirosang singa thangnaba mafam da private school kaya gi registration amadi recognition pishillaga lengak ki school sing asi noma gi mutharak na masak ohay lakli lenga ki school singda lisang sitna oza watpagi awa mayok nariba kaya asi ko hananaba honabagi mami ngasigi lenga amadi education department na tade masina lamdam asigi mahi masingi lamda achowa chaitheng ama oibatan natana tungi mirol orakadoriba mahiroi singi gidamakta yamna laibak thibani haiki thoram adugi sarok ama oina organization asigi executive member oirambadagi pothakraba singdasu achamba khudol pidna ikai khumnaba utkhi adugi hek hangnaba mikopta namdam masida yam laibak thiba toga ningba thawdo ama 2000 May gi tang 2023 gi thokna maram oiraga mahiroi singda chobo chaitheng amchu piri masi PSO की मैकेई देखे स्वाइद थमदरिंग बदी लेरिबा पुरुक तंगुप पुदिंग मकना आइगी वकल दा दोगा आइकोय मयाम की अपुन बाय दो कुमसिल लकांदा अमुक्तंग शांति ओइबा लमदम ममा ओइरपगल ओइना चौकटपा अमदी ngasi की मालेम की चौकट लमदेल सिदा यावबा दुगुब लमदम ममा पुरुक अमा होय पुदिंग मक ओइ मिनसी हाइबा पाउजेल दुतंग PSO की मैकेई देखे पीचरी Free
Progress Academy Konthojam gi prize distribution competitions day 2024 gi thorom ngasi Konthojam Kangjebung da pangthokre thorom aduda Health Minister Dr. Sapam Ranjan Singh, KG Daigong, Director Relief and Disasters Management, Government of Manipur Thiam Robindro Singh, Urembam Jila Parishad L. Joy Singh, President All Manipur Private School Welfare Association, Laisram Ratan Kuman, Managing Partner LYS Group Amadi, L. Indra Kumar Singh, Principal Free Progress Academy na Matang Sina Thoiba Mitunglen Thorom Mapu Amadi, Akhanaba Mitunglen Singh Oina Sok Yaki, Pangthokiba Thorom Aduga Mai Lenana Free Progress Academy gi Principal L. Indra Kumar Singh na hai Lamdam asida hauzik thokle wathok asina maram oirga tongan mafam singda lanjena duna leiba mahiroi humphum doi school asina lemna mahai tambibata natana orphan amadi lukhrabi singi mahiroi singchu akhanna amagi makada mahima sing tambiri afaba masang oiba mahiroi ama oige haiba tarabdi matambu ngakna chatpa mathautai ngasi phawba mai fakna mahiroi singda Manamatum piduna lakpak ngamliba asi lamdam asigi miyamna achobo mateng pangbirak pagini haikik thorom aduda mikok thonglaba mahiroi singda manamatum singsu yenthoki ngasi poma kona leptana pitharapagi kamdam sakti asi lamdam asigi muchi jarwa chen jawa amman laiku si donor otiba kyamon sisina asigumba ekoy sa sila ekoy na haidok kiba jawan si soidana nasiboba na kong amjari bani MPCC Kisan Congress Manipur ki Chairman L Nando amadi ex MP Dr. T Mainagi Medyang Makada UNICEF and IIT Kanpur Oil India Limited kapuna kusamna sinduna Konthojam Kendragi Manungsan Maning Lekai ST Anganwadi Center Tamliba Angang Singda Foldable Table School Bag Yenthopagi Thorom Ama ngasi pangthokre Thorom aduda MPCC Kisan Congress Manipur ki Chairman L Nando amadi Konthojam Block Congress Committee ki President Kalenjau Kabuina Sok Yabaga Loinana Pikliba Mahiroi Singda Foldable School Bag Sing Yenthoki Bag Yenthokpa aduga mari leinana Kisan Congress Manipur ki Chairman L Nando na phongdokhibada Government School amadi Anganwadi Singda tamliba pikliba mahiroi singda hena khudong sanaba amadi lairik puba amadi pabada mateng oinanaba bag asi pibani makhatana su kendra sigi manung chanba Government School amadi Anganwadi Center singda bag yenthokigani haiki yenthokchaba lakchabani adu ngasi mafam asida leibiriba akoi ST gi leiriba isinau sing amadi alaman lai guru punamak ayak media kuthangda appeal tawjari ngasi Konodom Kendra Sita Ladiba Government Gi School Amadi Angawadi Center Singda Nasi Makata Nasu Konodom Block Congress Committee Dia Kusam Naraga Ay Kisan Jamela Mo Oina Ayakama APPC Ga Kusam Naraga Nasi Mapong Kuding Makta Akoi Haiba Big Asi Yenjaba Akoi Makata Nadim Sataba Togini Adosu Makata Rakota Lekai Kulasigi Tobo Yaba Mateng Pangwa Yaba Ayaki Sati Angama Mateng Pangjagani Kunthak amadi kunkhagi yeksalai leba puruk kunmangagi lusing basinga loinana Federation of Homi gi tarelak suba Foundation Day gi thorom pangthokre Federation of Homi gi general headquarter da lup asigi president Sapam Sa Jadumani na athoiba mitunglen oiduna pangthok khiba thorom aduda hojik oiriba kuki terrorist sing Lisingani kulumdoi me ahumdagi ngasi phawba leptan satharak liba mihat mepun amadi toina landak pa asigi matangda karamna terroristing asibu thenagani haibi matpangda wafam kya puthoktuna khanaki Federation of Homi gi makaidagi lupsigi taret suba foundation dena lakpada yepak asigi dama kathokraba miroi singda ikai khomnabo utpaga loinana iramdam asigi miyamda yai papaujel su pirakli Role of Manipuri dance in our society haiba hiramda Augusta pandagi hauduna Manipur gi tongan tongan school singda chatharakpa awareness campaign loisinbagi thoram ngasi Kanglei Indigenous Martial Arts and Cultural Society ki marks Department of Art and Culture Government of Manipur Government Dance College Manipur University of Culture amari JN Manipur Dance Academy na sinduna tinsit otlaiba North Eastern English School Moirang Kampuda loisin khre Awareness
campaign loisinbagi thorom aduda Department of Art and Culture Government of Manipur gi Deputy Director G Dharmadas Sharma Kimax ki President Ningthaujam Ajit Kumar amadi North Eastern English School ki Principal RK Khogendra Birna athoi bu mithunglen sing oina sok yakhi thorom aduga mari leinana Kimax ki General Secretary RK Lenil Sanana phongdorpada lamdam asigi chatnabi hauna lonchat na ki oiba Fajaraba kaya asibu nomo-nomogi mangtharakpa asi matam sana thinghodrabadi aikhoigi saktam asi mutkigadra singnabadagi awareness campaign asi pangthokpani Manipur gi jagoi isai amadi masiga sagon aduna chatliba thaksi khasi sing adu inkhalakliba mairoi singda khanghanduna lamdam asigi art form kaya asi hingat hananaba hotnarbani aikhoigi chatnabi culture amadi punsi mahing Kanglak tabana lamdam asida thokan ningdaba thodok kaya ama tholpagi masa amasu oirakli param aduna mahiroi singda aikhogi chatnabi ningthina takpi tambiduna khanghanba tarbadi lamdam asigi kaitharakliba aikhogi chatnabi asi kanbangamgani haibagi thajaba lei loinana handa pangthokliba ahanba thaki awareness campaign asi makhatana su lemhoriba school singda pangthokani hainasu hondoki tawdaba yadabagi aduma problem laibana handaki de pay school seniorly 20 above smaina di hoja handak chahi oina di overtop sanjari apaina handak lo pay function asi sales 1 gi function hijack tare micro housing tawga lo senjabni duga next year gi session hakom matamda koi makhatana chatharak laga singwa campaign si makhatana chatharakani haibagi adum laga ki masi mai kai de gi thamjari amadi agriculture gi mai kai de gi so singwa abak thong si chatharak pada makhatana support goni haibagi hajaba thamraga koi makhatana campaign asi koi makhatana chatharakani haibagi ki masi All Community Development Organization More Ekodom gi tara terlak suba pokkuman namit thoram ama ngasi lamding dalaiba EEO Community Hall da achamba thoram magaloina pangthokre thoram aduda All Community Development Organization More gi President TS Buddha nupi khunai chawkhat lamjing luk advisor yamnam Jotila amadi Committee on Protection of Maitai Victims More gi Chairman L Inausana athoiba mithunglen sing oike All Community Development Organization Manipur gi President TS Buddha Maitai na phongdokhibada hokiba chahi 2023 gi May 3 dagi thokhiba irang asida yelhomi nattaba kuki singna Maitai singi mathakta landarakduna hojik tongan ba relief camp singda changjapam loduna laiba singbu athu matamda lengakna lal asibu loisin binanaba hotnagadabani thokliba lal asi lengakna loisin gi hairabadi chayol amagi manungda loisin ba kai sunate landren narakliba sing hojik awat apa kaya mayok naduna laidi maram aduna lengakna lal asibu loisinna ba hotnadrabadi apun bagi oiba khongjang sing jangsilakpa yai haina phondokhi Maitai pangal sing na hiang thang tarahi kunjinda khunda laitarak pachahi chamaganifu subagi kumon palan thorongasi Observation Committee of Maitai Pangal Settlement at hiang thang tarahi konjin sinduna hiang thang tarahi konjin mayalekai laiba community hall da pangthokre nasigi thorom aduda boyamayum Muhammad Alauddin na thormapu khulakpam Salim Sahana atoi mitunglen boyamayum Jaima Saha amadi boyamayum Salauddin na akhanaba mithunglen sin oiki thorom aduda Kunsem lesem lakpada achobu thodang lorakkiba ahalaman singbu kai komno utpaga loinana khulsi laikhidrabi pomnamakki damak amadi lup asida tangdu laita purak nabak taibang mapuda thongi jakhi RK Chan thoibu phana naba hotnaramba yaningde thodok adugi achumba thidokpiu amadi chenaba sing fabiu haina wakan pham chathakre Women Welfare Association amadi Western Star Club Langjing Achobuna Sinduna Langjing Achoboda Chathakhiba wakat mafam aduda saruk yakhibi Women Welfare Association Langjing Achobogi member Paluzum Sabitana hai tha asigi taragi numidangda RK Chan thoigi yumda sakhangdaba khulai paibsingna kihan khanghalamba amadi mahaki mobile phone pukhibagi thong adu mama oibisingna yaningde RK Chan thoi mathauna maringjel leibi kana laitraba lairabasing yauna miyamgi angamba mateng panglibi maitai ningol amani loinana aikhoi imasel ngaktani Chan thoigi
असोइबा अरानबा लेरंबा थोकलबसु पुन्ना फमिनदना वखल तामिनबगी तंजा अमा लौबियु अमसुंग ममा ओइबिसिंगा वखल तामिनबगी तंजा अमा पिबियु हाइखे वकत मिफम अदुदा आरके इचन थोइगी मोबाइल फोन अथुबदा सिनबियु मणिपुर सरकार ना अथुबदा नोंमई पायरगा मिफामिपुन तौसिंग असि लेफलु मणिपुर सरकार ना चेन्नईबसिंग अथुबदा फाबियु मणिपुर लेरिबा लुपसिंग इचिनाव अमदि इसा सिंगना अथुबदा अचुंबा थिदोक पिदुना वरकपियु हाइबा प्लेकार्ड कया सिजनखी आरके इसन थोइदा अहल इमुंग मनुंग अहल मनगी ममांगदा नोंमई उतुना मागी मोबाइल फोन लौबीगिबा सिगी मतांगदा अखोइना हमजाबा वकत मिफमनी अदुगा लोइनाना करिगुंबा आरके इसन थोइगी मरा लैरगसु महाकी मराल अदो मामा ओइबी अखोइ पुनमका अमुक्तंग फमिनदुना सेमदोक चनबगी तंजा अदो इसासिंगना पिबियु हाइदुना मामा ओइबी पुनमकी महु सिनजरगा खुटलोनादुना हाइजरी हौखेब सेप्टेम्बर कुंठागी नमिदांग वारमदा उरिपोक लाइबा ट्यूशन सेंटर अमदागी मसा लौब चटपदा उरिपोक की बुतोन सना हायर सेकेंडरी स्कूल मनाक्तगी अमुव मचुगी बोलेरो तोंगदुना लाकपा सखंग मियोय खरना फादुना पुखरगा ngasi फावबा लंगला लंजिल खंगदना लैरिबा थौबाल अवांग लेकाई संजेंबम लैरक्तगी अकोइजम अंगौगी थौदोक असिगा मरि लेनना मखा ताबा खोंजंग संसिननबा ngasi JC अमा सेमख्रे लोयना मफम खंगदना लैरिबा अकोइजम अंगौगी लंगला लंजिल लाकलिबा अक्टोबर 13 फावगी मनोंगदा लेंगाक असिना पुथोकदबनी करिगुंबा पुथोक्त्रबदी मथंगी नमेट अक्टोबर 13 तगी मणिपुर लैरिबा तोंगान तोंगान सेसो सिंगी मतेंग लोयना मखल मखा कयागी खोंजंग संसिलगनी हायना जेसिना लेंगाकता सेक्शन वा थमलकली ngasi nongthil JC gi mihut singa pawi singa unaba amada JC ko convener sanjenbam sorjini na hai akoijam angau sakhangdab singna fakre haibasi imung manungna lengakta wakat khiba leire loinana tongan tongan bulup singda mabu faba punba lairam labusu thadok pirakna naba haijaba laikre adubu ngasi numit tarahumdoni maklo fawda lengaki natraga mari leinaba लुप सिंगदगी करिगुंबा पाखुम अमत पिरक लेत्री स्टेट असिगे मियामगी लंथुम अमसुंग पुंसी ngak senba haibasi leiriba lengak asigi daitani maram aduna mafam khangdana leiriba akoijam angaugi langla langjil lengak na numit mangani gi manungda puthokadabani masi fawda lengak na tuminna leithok labadi jesina lamda masira leiriba tongan tongan ba seso singi mateng loina makhal makha kaya gi kongjang changsilagani haina makha na makatana fongdokhi कोने तौगदबा थबसी हाइरिबा कोने थाजरिबा निमिन मंगानी गी मतमसिगी मनुंगदा सरकार सु कोइ मेमोरेंडम पीदना थिबिनाबगी अकनबा वाफमदो कोइ हाइजगनी तक्सिनजगनी लोइनना मणिपुर गी लैरिबा ऑर्गेनाइजेशन पुनमकना थवांगी दनतना पुनमकना सु मतेंग पांगबियु अमदि माबु कनागुमना फजन पुनजिनबि यावरगसु टेक तकाइदना इमु मनुगी येंबिरगा थादोपिरो हाइबा अपील सिमसु तौजरी गुजरात की महसना डिस्ट्रिक्ट की मनुंग चनबा करी तालुका की जसलपुर दलनागी सागल युम अमगे फोलांग केंथरकपगी थौदोक थबक सुब मेय तरुक सिरे मी कनबगे थबक लोकली थौदोक अदु ngasi नोंथिल पुंग अमगा मिनिट निफुमा तारकपद थोखिबनी थबक सुब मेय मापल तरारोम थोलकप ngamdana leiri महसना डिस्ट्रिक्ट डेवलपमेंट ऑफिसर डॉक्टर हसरत जस्मिन हाई किबदा थौदोक अदुदा असि भक्सांग तरुक फंगबंगमख्रे मियोय मापल तरादी रेस्क्यू तौबंगमद्री चही तरापल सुरबा नुपा मचा अमदी कनबंगमख्रे फैक्टरी अमगी अंडरग्राउंड तौरिङैदा वर्कर्स सिंग अदु लेबाकी थरक्तुना फुमजिन खिबनी हारी थौदोक अदुदा लेखिद्रब सिंगदबक प्राइम मिनिस्टर नरेंद्र मोदी ना थमोय शोना अवा फोंदोखरे सोकलब सिंग अदु यामथुना फरकप ओइरसनु हायसु प्राइम मिनिस्टर मोदी ना हाइखे ngarang numidang Tamil Nadu da train thengainabgi thodokta yamdrabada miyoy taret aso open nangkhre kabara petai da khamdra leiba stationary goods train amada Mysuru Darbhanga express train na thomjillakhi express passenger train adu numidang ipung 9 makharam tarakpada main line da thoraktana
लूप लाइन अमदा चंगलकी पैसेंजर ट्रेन की बोगी तराने तोय ताली दगी ताकी ट्रेन अदुदा तोंगलकपा मियोय अमना फोंगलोकिबदा अहोबा खोंजल अमा ताकी अदु थौदोक अदुगी मरमददी कनासु खंगखिरे मिनिट 5 की मतुंगदा ट्रेन अदु मथक मखा ओनबा उखी अदुदगिदी मथों मरम अमत खंगखिद्रे कोस खरदि मै चाखी कोस खरना ताली दगी ताखी लाइबक फबदी मिसी मिनादी यावकिदे असोकपसिंग अदु स्टैनली मेडिकल कॉलेज हॉस्पिटल लकेनरी ट्रेन अदुदा पैसेंजर लिसिंग मचहुम तोंगलखी सानबगी पाउ मणिपुर यूनिवर्सिटी की मखाद पोल स्टार कॉलेज हियांगमोगाइन सिंधुना मणिपुर यूनिवर्सिटी इंटर कॉलेज कबड्डी टूर्नामेंट 2024-25 नसीदगी हौदोखरे कक्चिंग डिस्ट्रिक्ट की हियांगमोगाइद लेबा पोल स्टार कॉलेज दा हयंग फावबा चथगदबा टूर्नामेंट हौदोपगी थरम अदुदा मोरांगथेम सजौ चेयरमैन गवर्निंग बॉडी पोल स्टार कॉलेज डॉक्टर इलांगमंग गोपाल प्रिंसिपल पोल स्टार कॉलेज वहेंगबम मनीश्वर सेक्रेटरी जीबी पोल स्टार कॉलेज लांगबम इबोयामा वाइस चेयरमैन जीबी पोल स्टार कॉलेज अमसुंग वहेंगबम बिरला असिस्टेंट सेक्रेटरी जीबी पोल स्टार कॉलेज थरम मपुसिंग ओइना सरुक याकी टूर्नामेंट असिदा नुपी कांगलुप्ता कॉलेज तरुकना सरुक यारी अदुगा नुपागी कांगलुप्तना टीम निफालना सरुक यारी नसी सानखिबा नुपीगी मैच सिंगदा लिलोंग हॉरिबी कॉलेज LIC ना मणिपुर यूनिवर्सिटी बु पॉइंट 53 निफुनिपान दा अदुगा पोल स्टार कॉलेज दा मोइरांग कॉलेज बु पॉइंट निफुनिपान कुनमाथोय दा माइथीबा पिरमदुना सेमीफाइनल संख्रे हयंग टूर्नामेंट असिगी अहान सेमीफाइनल दा बाय दा कारखरबा SK वुमेन्स कॉलेज का लिलोंग हॉरिबी कॉलेज का अदुगा अनीसुबा सेमीफाइनल दना पोल स्टार कॉलेज का बाय दा कारखरबा वाइको मनी गर्ल्स कॉलेज का छानरगनी नसी सानखिबा नुपागी मैच सिंगदना मायालंबी कॉलेज ना YK कॉलेज पॉइंट 53 माइथीबा पिरमदुना सेमीफाइनल संख्रे अतोप मैच अमदना मणिपुर यूनिवर्सिटी ना थौबाल कॉलेज पॉइंट 94 माइथीबा पिरमदुना सेमीफाइनल संख्रे अहुम सुब मैच ता पोल स्टार कॉलेज ना मोइरांग कॉलेज पॉइंट 53 अदुगा लिलोंग हॉरिबी कॉलेज ना JCRE ग्लोबल कॉलेज पॉइंट 94 माइथीबा पिरमदुना सेमीफाइनल संख्रे हयेंग नुपागी सेमीफाइनल मैच सिंगदा मायलम मणिपुर यूनिवर्सिटी का अदुगा अतोप मैच अमदना पोल स्टार कॉलेज का लिलोंग हॉरिबी कॉलेज का छानरगनी अरोइबदा मरोय पाव अमुहन्ना नेशनल हाईवे सिंगल सनखाई तुमखाई तौरिबा सी थिंगननबा मियामना पुलिस ता मतम साना पाव पिबिरो हाइना IG के जयंतना हाइख्रे आंगनवाड़ी वर्कर अमदी हेल्पर सिंगी थबक तौबगी मतम सांगदोकपगी लेंगाक अयाब पिरकप याना लेरे हाइना सोशल वेलफेयर मिनिस्टर एस डिंगोना फोंदोखरे गुजरात फकलांग किंथरकपगी थौदोकता मियोय तरुक सिरे लोइनाना मणिपुर यूनिवर्सिटी इंटर कॉलेज कबड्डी टूर्नामेंट 2024 ngasi हौदोखरे ngasi पाउदम पिजब मतंग लोइसिंजरे मेजंग ताबीरब ख्वाई पुनोपो अमुक हन्ना खुरुमजरी।